Sajibu nongma panba Cheiraoba mari leinana Lainingthou Sanamahi Temple Board LSTB ge amaiba amasung amaibi shingna Laiphamlen ke iru Iseng Amadi Malem Leisa ngarang dagi Meeyamda Yenthokpa Houkhre hayeng khongbal ufong yumfom da leiba LSTB ge sanglenda TOMTV ga akhanana unaba amada LSTB ge senior board member mangangcha kaisam ibum chana hai Sajibu nongma panba Cheiraoba maitei singge anauba chahina lakpada iramdam kanglaipak ase tingkok Laikokpa oinapagitamak yumthong khudingmakta Laifam ki iru Iseng Amadi Malem Leisa ase ngarang dagi mipum khudingmakta Yenthokpa Houkhre Laifam ki iru Iseng ase yalaga iruza maithabana lainatina kaya leramba ado kokpa ngami haina thajanai Lainingthou ipa amadi ima lemiral sidabagi yathang fanglaba matungda tinkokpa laikokpa oiduna lakliba chahi taret asida yek salai ki mipum khudingmak nungai yaifana amadi tangdu leitana leiba oirasanu hainasu mang phundokhe Jahi hobo numila sidagi tingkokpa laikokpa uinabagi damakta yumthong khudingmakta aikoina laifam ki isheng amadi leisha sisu ngarang dagi hauna akoi yenjaba houkhre isheng asina iru jagadaba isheng da yalaga iru jabada tingkokpa laikokpa leina tina lerambatu kokpa oirasinu haiduna Lainingthou ipana amadi amaibi Imam Lebanon Sidabigi Yathang Panglaba Matunda, Makoi Tinkokpa, Laikokpa, Oinaba, Amadi, Laipaka Sida, Hayeng Cheiraoba, Howasida, Ye Houna, Anova, Nuaiva, Yaipava, Yek Salai, Teriki Mapari, Mampul Makta, Bibiramba, Oisinu, Haiduna, Equina, Lainingthou Sanamahi Temple Board, Maikaidaki, Laipak Meeyamda, Paujin Pijeri.